Assalamualaikum warahmatullahi wabarakatuh. Election da ikhoi thaudang ibiba Hazrat Maulana Mufti Siraj Ahmad Kasmi. Aikhoigi reiba asi democracy chatpa leibakni maram asina vote yamna phangwa party na sarkar semi amasung sasan tawi. Masida party amasung candidate phawa phattaba amate yengde. Maram asina maral kaya leiba amasung leipa asida mingchat thianba yaba mising vote lepa amasung chauna mai pakpa yai. Amaramda voters singna afaba mi amasung afaba party da vote piraga irai pak chawkhalhanaba amasung mahai sawa phangnabu hotnabagi mahutta lupa paisa henna piba mida vote piraga achauba pap langjabata nattana irai bakpu leikha tahannaba hotnabada lamjel tanari candidate singna voters singbu pukchel singna amasung ningtamna vote pihanbagi mahutta kihal khanganba akanba wasak sakhanba lupa paisa piba sina singba Allah mapu mahakna amasung leiba asigi aina yadaba thabaksing tawraga namdana vote lauba amasung sasan paiba ngamnabu hotnai maram asina leipa asigi rajniti gi nongpal gi wafamsing asibu mangda thamlaga candidate sing amasung voter singna thamoi sengna masagi maramda masibu chawkhatnaba amasung malem atya punamakki mapu mahaki manakta ingna chikna leirunabagi pambai oirabadi makhada ijariba niyam sing asingana chatpa tangai phade khanbiyu kanana candidate oigani makhada ijariba gunching asi pakpa mi adu candidate oigadabani ahanbada matam asigi rajnitigi mari leina wafamsing kupna khangba anisubada darkar gi matung ina larik laisu haiba ahum sobada thauna phaba mari suba achumba haiba amasung tawbada kanabu su kidaba manga subada wayel bichar chumna tawba ngamba taruk suba hingsa gi thabak sing thingba ngamba tare suba masa gi din iman dharma gi thoram sing amasung miyam gi kana basing ngak senba ngamba nipan suba kanagumba amabu kibadagi Allah mapuna yadaba thabak sing tawridaba mapan subada icha amasung jati bijati khaidaba phattaba mi amasung party ga samnadaba tara suba thaudok wathok sing mamuttana khangnaba hotnaba ngamba amasung tappa ingba taramathoi suba mahakna phampai hraba matungda mahakonda sinnarakadawriba pawar adu chumna sinnarakani haibagi thajaba leiba mi oiba candidate singna tawgadaba thabak sing nomination file tawdringaida achikpa mafamda famlaga makhada iriba wafam sing asi munna khanthaba hanbada aina vote leke khaliba asi karigino pham amasung paisa pambagira karingumba masigidamak oirabadi nasana nasaw matik chade khallaga haugadabani ani subada karigumba aina mai paklabadi aingonda sinnarakadoriba thabak sing adu chumna pangthokpa ngangbadra ahum suba mingchat amasung nungai thokpa pambagi letlibra mari suba isagi oijaba tanaba tawningbata tawba yanaba amasung lan henba singbu saugat ningbagi apamba leibra asina singbo hamsing asi hanna khanthara matungda nasagi thamoina natte asigumba thamoi sengdaba amasung mapuna saugadaba thabak sing asigidamak natte chumna tangi iraibak chawkhalhannabagidamak miyamgi seba tawjage khallaba amasung nahakpu nungsiriba marup mapangsing amasung akhang ahising asu nahakonda thajaba thambirabadi nahakpu sembiriba mapu mahaki ming lauraga makha taba thabaksing tawbiro madugidamak lei hukpa cha haijanabagi darkar oide karigumba mathakta pankhi wafamsing asi wana tainaba wakhal leirabadi hinglingai amasung siraba matungda potlum oigadaba thabak asi tawroidabani candidate amasung worker singna tawgadaba amasung tawroidaba thabak sing candidate amasung worker singidamakta mai pakpa haiba asi vote kaba adu khakta natte thabak khudingmak mapu mahangna yabina maidamak ni khallaga sengna amasung chumna tawba tarabadi vote ka haudrabasu chauna mai pakani ahanbada candidate khudingmakna masagi dharma na tambiba phajaba chana patap sing adu tangai phadna ngakadabani karigumba candidate amasung worker sing aduna muslim oirabadi masagi islamic oiba thoram sing adudam oina matam mangai namas amasung matam gi oiba Allah gi hukum sing pangthokadabani ani suba achumba khakta nganglaga election ga mari leinaba thabuk khudingum pangthokadabani ahum suba kanagumba amabu badnam tawdaba atopa candidate amabu hullaga ngangba tawroidabani mari suba miyamgi lambi thallaga meeting tawba amasung mafam matam chadana law khonglaga miyamda awaba piba tawroidabani
ꯃꯉꯥꯁꯨꯕ ꯃꯁꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯌꯨꯝ ꯅꯠꯇ꯭ꯔꯒ ꯐꯛꯂꯥꯡꯒꯤ ꯐꯤꯔꯥꯟ ꯑꯃꯁꯨꯡ ꯄꯣꯁꯇꯔ ꯊꯦꯠꯄ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯇꯔꯨꯛꯁꯨꯕ ꯇꯉꯥꯏ ꯐꯗꯕ ꯃꯔꯝ ꯂꯩꯇ꯭ꯔꯕꯗꯤ ꯏꯁꯥꯒꯤ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯤꯁꯤꯡꯒꯤ ꯐꯣꯇꯣ ꯀꯥꯞꯄ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯚꯣꯠ ꯑꯃꯁꯨꯡ ꯚꯣꯇꯔ ꯚꯣꯠ ꯄꯤꯔꯤꯕ ꯑꯁꯤ ꯁꯥꯈꯤ ꯄꯤꯕꯒꯤ ꯁꯛꯇꯝ ꯑꯃꯅꯤ꯫ ꯃꯁꯤꯕꯨ ꯚꯣꯠ ꯀꯥꯅꯕ ꯅꯠꯇ꯭ꯔꯒ ꯀꯥꯅꯕꯒꯤ ꯄꯥꯝꯕꯩ ꯑꯃꯈꯛꯅꯤ ꯈꯟꯕ ꯆꯨꯝꯗꯦ꯫ ꯀꯅꯥꯒꯨꯝꯕ ꯀꯦꯟꯗꯤꯗꯦꯠ ꯑꯃꯗ ꯑꯗꯣꯝꯅ ꯚꯣꯠ ꯄꯤꯔꯤꯕ ꯑꯗꯨ ꯀꯦꯟꯗꯤꯗꯦꯠ ꯑꯗꯨꯒꯤꯗꯃꯛꯇ ꯁꯥꯈꯤ ꯄꯤꯔꯤꯕꯅꯤ ꯑꯃꯁꯨꯡ ꯃꯗꯨ ꯑꯩꯒꯤ ꯃꯤꯠꯌꯦꯡꯗ ꯃꯁꯤꯒꯤ ꯀꯦꯟꯗꯤꯗꯦꯠ ꯑꯁꯤꯅ ꯚꯣꯠ ꯄꯤꯔꯤꯕ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯔꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯇꯤꯛ ꯆꯥꯗꯕ ꯃꯤꯗ ꯚꯣꯠ ꯄꯤꯕ ꯑꯁꯤ ꯂꯥꯟꯅ ꯁꯥꯈꯤ ꯄꯤꯕꯅꯤ ꯑꯃꯁꯨꯡ ꯂꯥꯟꯅ ꯁꯥꯈꯤ ꯄꯤꯕ ꯑꯆꯧꯕ ꯒꯨꯅꯥꯍꯅꯤ꯫ ꯑꯃꯔꯣꯝꯗ ꯚꯣꯠ ꯄꯤꯔꯤꯕ ꯑꯁꯤ ꯋꯥꯅꯣꯝꯕꯒꯤ ꯁꯛꯇꯝ ꯑꯃꯅꯤ꯫ ꯚꯣꯇꯔꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯀꯦꯟꯗꯤꯗꯦꯠ ꯑꯗꯨ ꯚꯣꯠ ꯄꯤꯔꯒ ꯁꯔꯀꯥꯔꯗ ꯍꯥꯏꯖꯔꯤꯕꯅꯤ ꯑꯃꯁꯨꯡ ꯑꯩꯅ ꯚꯣꯠ ꯄꯤꯔꯤꯕ ꯃꯤ ꯑꯁꯤꯗ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯃꯐꯝ ꯑꯁꯤ ꯄꯤꯕꯤꯌꯨ꯫ ꯃꯔꯝ ꯑꯁꯤꯅ ꯑꯐꯕ ꯀꯦꯟꯗꯤꯗꯦꯠ ꯑꯗꯨꯒꯤꯗꯃꯛꯇ ꯋꯥꯅꯣꯝꯕꯤꯕ ꯑꯣꯏꯔꯕꯗꯤ ꯌꯥꯝꯅ ꯐꯩ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯨꯡꯗ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯈꯨꯗꯤꯡꯃꯛꯇ ꯚꯣꯇꯔꯁꯤꯡ ꯃꯍꯩ ꯁꯋꯥ ꯐꯪꯒꯅꯤ꯫ ꯑꯗꯨꯒ ꯐꯠꯇꯕ ꯃꯤꯒꯤꯗꯃꯛꯇ ꯋꯥꯅꯣꯝꯕꯤꯕ ꯃꯍꯥꯛꯉꯣꯟꯗ ꯚꯣꯠ ꯄꯤꯈꯤꯕ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯅ ꯀꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯈꯨꯗꯤꯡꯃꯛꯇ ꯑꯖꯥꯕ ꯃꯍꯥꯛꯉꯣꯟꯗ ꯚꯣꯠ ꯄꯤꯈꯤꯕ ꯚꯣꯇꯔꯁꯤꯡꯁꯨ ꯐꯪꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯏꯁꯥ ꯏꯁꯥꯒꯤ ꯀꯦꯟꯗ꯭ꯔꯗ ꯂꯦꯞꯂꯤꯕ ꯀꯦꯟꯗꯤꯗꯦꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯔꯦ ꯈꯜꯂꯤꯕ ꯃꯤ ꯑꯗꯨꯗ ꯚꯣꯠ ꯄꯤꯒꯗꯕꯅꯤ꯫ ꯃꯁꯑꯂꯥ ꯚꯣꯠꯀꯤꯗꯃꯛꯇ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯗꯒꯤ ꯂꯨꯄꯥ ꯄꯩꯁꯥ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃ ꯐꯥꯎꯕꯒꯤ ꯀꯥꯟꯅꯕ ꯂꯧꯕ ꯌꯥꯗꯦ, ꯃꯁꯤ ꯍꯔꯥꯝꯅꯤ꯫ ꯃꯁꯑꯂꯥ ꯑꯅꯤꯁꯨꯕ ꯀꯦꯟꯗꯤꯗꯦꯠꯇꯒꯤ ꯂꯨꯄꯥ ꯄꯩꯁꯥ ꯂꯧꯔꯒ ꯆꯥꯛꯆꯥ ꯍꯩꯖꯥꯅꯕꯁꯨ ꯍꯔꯥꯝꯅꯤ꯫ ꯃꯔꯝ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯔꯞꯁꯟꯅꯤ ꯑꯃꯁꯨꯡ ꯀꯔꯞꯁꯟ ꯃꯈꯜ ꯈꯨꯗꯤꯡꯃꯛ ꯍꯔꯥꯝꯅꯤ꯫ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯥꯁꯜꯂꯝꯅ ꯀꯔꯞꯁꯟ ꯄꯤꯔꯤꯕ ꯑꯃꯁꯨꯡ ꯂꯧꯔꯤꯕ ꯑꯅꯤꯃꯛꯇ ꯁꯥꯞ ꯍꯥꯏꯕꯗꯤ ꯂꯥꯅꯠ ꯇꯧꯔꯝꯃꯤ꯫ ꯑꯕꯨ ꯗꯥꯎꯗ, ꯇꯤꯔꯃꯤꯖꯤ꯫ ꯚꯣꯠ ꯀꯥꯕ ꯑꯃꯁꯨꯡ ꯀꯥꯗꯕ ꯚꯣꯠ ꯀꯥꯔꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯑꯍꯥꯟꯕꯗ ꯑꯜꯂꯥꯍꯒꯤ ꯁꯨꯀꯔ ꯑꯗꯥ ꯇꯧꯒꯗꯕꯅꯤ, ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯇꯧꯕꯤꯃꯜ ꯎꯠꯀꯗꯕꯅꯤ꯫ ꯀꯥꯍꯧꯗ꯭ꯔꯕꯁꯤꯡꯕꯨ ꯎꯟꯕ, ꯂꯥꯎ ꯈꯣꯡꯕ ꯑꯃꯁꯨꯡ ꯖꯒꯣꯏ ꯏꯁꯩ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯑꯜꯂꯥꯍꯕꯨ ꯀꯤꯒꯗꯕꯅꯤ꯫ ꯃꯔꯝꯗꯤ ꯐꯝ ꯄꯥꯏꯕ ꯃꯤꯁꯤꯡ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯀꯌꯥ ꯂꯥꯛꯄ ꯌꯥꯎꯏ, ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯨꯅꯤꯌꯥ ꯑꯈꯤꯔꯥꯠ ꯑꯅꯤꯃꯛꯇ ꯆꯣꯞꯄ ꯐꯪꯏ꯫ ꯑꯜꯂꯥꯍꯅ ꯑꯩꯕꯨ ꯚꯣꯠ ꯀꯥꯍꯟꯕꯤꯔꯤꯕ ꯑꯁꯤ ꯑꯩꯒꯤ ꯆꯥꯡꯌꯦꯡ ꯇꯧꯔꯤꯕꯅꯤ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯤꯌꯝ ꯆꯨꯝꯅ ꯁꯥꯁꯟ ꯇꯧꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯐꯥꯒꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯐꯥꯔꯛꯄ ꯃꯇꯝꯗ ꯑꯩꯕꯨ ꯀꯟꯕꯤꯅꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯣꯏ ꯍꯥꯏꯕ ꯑꯁꯤ ꯀꯥꯎꯔꯣꯏꯗꯕꯅꯤ꯫ ꯏꯟꯁꯥ ꯑꯜꯂꯥꯍ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯍꯖꯔꯠꯅ ꯏꯕꯤꯔꯤꯕ ꯑꯥꯔꯇꯤꯀꯜ ꯑꯁꯤ ꯃꯨꯟꯅ ꯄꯥꯕꯤꯔꯒ ꯑꯃꯜ ꯇꯧꯕ ꯉꯝꯍꯟꯕꯤꯁꯅꯨ꯫ ꯑꯥꯃꯤꯟ꯫